ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ Story Collection YouTube ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯕꯣꯜ ꯂꯪꯁꯤꯜꯂꯝꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯕꯣꯝ ꯄꯣꯈꯥꯏꯈ꯭ꯔꯦ ꯑꯃꯅ ꯄꯣꯈꯥꯏꯍꯧꯗ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 3 ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯇ ꯖꯁꯇꯤꯁ ꯐꯪꯅꯕ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯖꯣꯏꯀꯨꯃꯥꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯅꯤꯡꯂꯨꯝ ꯃꯨꯚꯥ ꯃꯥꯟꯇꯛ ꯚꯤꯂꯦꯖꯒꯤ ꯑꯅꯧꯕ ꯆꯤꯞ ꯍꯥꯞꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯌꯨꯝꯂꯛꯇ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯥꯡꯖꯤꯡ ꯑꯆꯧꯕ ꯑꯄꯨꯟꯕ ꯀꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯉꯁꯤ ꯂꯥꯡꯖꯤꯡ ꯑꯆꯧꯕꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ 4ꯗꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯔꯣꯝ ꯇꯥꯕꯗ ꯋꯥꯡꯖꯤꯡ ꯑꯆꯧꯕ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯗꯥꯛꯇꯔ ꯁꯂꯥꯝ ꯑꯥꯔꯕꯤꯟꯒꯤ ꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯀꯟꯗꯦꯝ ꯇꯧꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤꯕꯅꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯥꯡꯖꯤꯡ ꯑꯆꯧꯕ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯦꯀ꯭ꯔꯦꯇꯔꯤ KH ꯕꯤꯂꯥꯁꯤꯅꯤꯅ ꯍꯥꯏ ꯃꯤ ꯀꯨꯡꯅ ꯇꯥꯔꯤꯕ ꯃꯐꯝꯗ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯊꯧꯑꯣꯡꯁꯤ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯊꯔꯤꯕꯅꯣ ꯕꯣꯝ ꯂꯪꯁꯤꯜꯂꯒ ꯗꯤꯃꯥꯟ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯅꯤꯡꯏ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯕꯁꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯁꯦꯡꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯕꯤꯌꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯝꯂꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯀꯅꯥꯅ ꯄꯨꯒꯗꯧꯔꯤꯕꯅꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯗ ꯍꯪꯕꯗꯁꯨ ꯃꯈꯣꯏꯗ ꯗꯤꯃꯥꯟꯅꯆꯤꯡꯕ ꯑꯃꯠꯇ ꯂꯥꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯥꯡꯖꯤꯡ ꯑꯄꯨꯟꯕꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯀꯟꯗꯦꯝ ꯇꯧꯏ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯥꯏꯁ꯭ꯔꯝꯕꯤ ꯃꯪꯒꯤꯇꯥꯅ ꯍꯥꯏ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯃꯤꯌꯥꯝꯅ ꯀꯪꯉꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯔꯥꯡ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯒꯅꯨ ꯁꯂꯥꯝ ꯑꯥꯔꯕꯤꯟꯒꯤ ꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯁꯤ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯊꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯔꯤꯍꯥ ꯚꯤꯂꯦꯖꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯡꯂꯨꯝ ꯃꯨꯚꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯌꯥꯔ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯔꯤꯍꯥ ꯚꯤꯂꯦꯖꯇ ꯍꯧꯖꯤꯛ ꯀꯨꯀꯤ ꯑꯃꯗꯤ ꯇꯥꯡꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯃꯥꯟꯅꯕꯁꯤꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯔꯤꯍꯥ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥꯁꯤꯡꯗ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝ ꯄꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯍꯥ ꯚꯤꯂꯦꯖꯀꯤ ꯅꯤꯡꯊꯧ ꯎꯝꯒꯥꯡꯅꯤꯡ ꯃꯍꯨꯡ ꯊꯣꯡꯖꯨ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕ ꯊꯣꯡꯖꯨ ꯄꯥꯔꯠ 2ꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯅꯥꯃꯩꯔꯥꯛꯄꯝ ꯆꯤꯡꯈꯩ ꯁꯥꯎꯠ ꯇꯥꯡꯈꯨꯜ ꯌꯨꯅꯤꯌꯟꯒꯤ ꯆꯤꯌꯥꯔꯃꯦꯟ ꯑꯒꯁꯇꯤꯟ ꯀꯪꯁꯨꯝ ꯑꯃꯗꯤ ꯅꯥꯃꯩꯔꯥꯛꯄꯝ ꯂꯩꯀꯥꯏ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯊꯧꯗꯥꯝ ꯏꯅꯥꯎꯆꯥ ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯤꯡꯂꯨꯝ ꯃꯨꯚꯥꯅ ꯍꯥꯏ ꯂꯩꯉꯥꯛꯂꯣꯟꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯀꯨꯞꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯣꯏꯒꯅꯤ ꯔꯤꯍꯥ ꯚꯤꯂꯦꯖ ꯑꯁꯤ ꯗꯥꯝ ꯍꯦꯛ ꯁꯥꯖꯤꯟꯈꯤꯕꯗꯒꯤ ꯑꯋꯥꯕ ꯅꯪꯂꯕ ꯈꯨꯜ ꯑꯃꯅꯤ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯄꯥꯝꯂꯧ ꯇꯧꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯄ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ ꯆꯤꯡꯗ ꯀꯥꯗꯨꯅ ꯄꯥꯝꯂꯧ ꯇꯧꯔꯤꯕꯁꯤꯡꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯍꯟꯗꯕ ꯑꯃꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯨ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯍꯦꯛ ꯎꯔꯤꯕꯁꯤ ꯇꯧꯕꯤꯒꯅꯨ ꯃꯤꯆꯝ ꯄ꯭ꯔꯖꯥꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯍꯜꯂꯤꯕ ꯒ꯭ꯔꯨꯞ ꯑꯗꯣ ꯐꯥꯒꯠꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟꯅꯆꯤꯡꯕ ꯆꯠꯊꯕꯤꯌꯨ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯥꯃꯩꯔꯥꯛꯄꯝ ꯆꯤꯡꯈꯩꯅ ꯍꯥꯏ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯕ ꯌꯥꯗꯕꯒꯤ ꯇꯥꯟꯐꯝ ꯑꯃ ꯌꯧꯔꯛꯂꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯗ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯥꯏꯗꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯅ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯣꯡꯖꯨ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯊꯣꯡꯖꯨ ꯀꯋꯥ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯋꯥꯡꯈꯩ ꯈꯨꯔꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ
नुपी लुप अमदी वखलोन मानब मिसिंगना खाइगनदुना खुसिनखिबनी त्रोंलाउबी अमदी TN कमसों खुनगी थौदो अदुबु यानिंगदब फोंदोक्तुना ngasijo amuko ama ओभा कोहर MSF अमदी PLM PAM गी मियंग मखादा लांगोन गी अकोइबदा लैबा खुन तरु मथंगसिना तरुंग खुन थरोल खुन नाइकालोंग खुल गाइगांगलोंग खुन गेस कॉलोनी अमदी सिरुरेम कॉलोनी ना सिंदुना ngasi लांगोन तरुण कम्युनिटी दा होंडा वाकन मिफम चथखरे वाकन मिफम अदुगा मरी लेनना अमुको की सेक्रेटरी प्रताप लैसांग थेमना हाय मणिपुर पुंबगी सक्तम दा सिंगनरपा सिंगी मायोक्ता अमुको अमदी लुप कयागा चमिनरिबा लुप मंगाना मतम पुनमक्ता लेपनी हौजी लमदम असिदा ओइरिबा फिबम असि यामना निंगबा काइनिंगाय ओइबा अमनी लमदम असिदा निंगथौ पालिंगै मतमदा फुरु खुदिमक अमत्ता ओइबगी वाखलोंदा हिंगमिनरंबनी मतम अदुदा लमदम असिदा खुंदामिनरिबा कांगलुप फुरुपसिंगना मसा मसागी फुरुप खक्तगी खंदुना थबक तौखिबा लैते अदुबु मणिपुरना इंडियागी फिबानुंगदा चंखरबा मतुंगदगिदी लमदम असिदा खुंदारिबा फुरुपसिंगना मसा मसागी फुरुप खक्की खंदुना थबक तौनरगली मसी करिदगी ओइरखिबनो हाइबसे अखोइना मुन्ना थिदोको मथौ ताइ हाइखि महांगना हाय लमदम असिदा हौजी थोलिबा इरांग असि इंडिया लेंगांगना लोइसिनगे हाइरबदी खुदक्ता लोइसिनबा ngamlibani हौजिक लमदम असिदा थोलिबा इरांग असिगी मरुमदा अरोंबा एजेंडा अमा यावबगी ममी जाउना ताइ लमदम असिदा खुंदामिनरिबा कांगलुप फुरुपसिंग असि अमत्ता ओइना नुंसी चानना हिंगमिननबा अंगंबा थाक्ता होनखिगनी अदुबु मणिपुर थुगाइनबा होनरलिबसिंगी मायोक्ता अमुको अमाओभा कोहर MSF अमदी PLM PAM ना मतम पुनक्ता लेपनी हाइनसु महांगना मखा ताखी वाकन मिफम अदुगी मरी लेनना तरुंग विलेज वुमेन सोसाइटी की मेंबर अखामलु गोंगमई पुंगना हाय तोंगलाउगी थौदो अमदी TM कमसों खुनगी थौदो अदु यामना निंगबा कायबा अमनी हौजी लमदम असिदा ओइरिबा फिबम असिदा नुपीसिंग असुकी मति वारे अंगांगसिंग चनिंग ताबा ngamdre चनिंग ताना लैबा फंगदबगी फिबम असि मखा ताना लैबा पामद्रे लमदम सिदा इंग तपा मिहान मिपुंग यावदबा लमदम अमा ओइहन्निंगी त्रोंलाउगी अमदी TM कमसों खुनगी थौदोक्ता चेनाबरसिंग लोगी मतुंगिना चैराक पिबियु हाइना महांगना मखा ताखी स्टेट असिगी तंपाकी तुंगान तुंगामा मफम अनिदा बॉम अटैक चथरबदा बॉम अमा पोखाई खरे अदुना अमना पोखाई हौद्रे मसीगा लोइनना हौखिबा नुमि हुमनी असिदा बॉमगा मरी लेनबा थौदो असि अहुम सुखरे पाव असिना हाई था असिगी मरीगी नुमिदांग पुंग 9 लोम ताबा दुवाइदा सकंगदबसिना पासोई पुलिस स्टेशन कोंबा लांजिंग अचौबा मनिंग लेकाइदगी डॉक्टर सलाम अरविंदा हुफुमंगा अपोपो लेखिदबा S नंदकुमार की युमगी गेट की मनुंगदा बॉम अमा लंगसिलंबदा नतना नोंमई राउंड अमसु गेट कापसिलमले अदुबु लंगसिलमलिबा बॉम अदुरी पोखाई हौद्रे थौदो असिगी मतांगदा मखा ताना इन्वेस्टिगेशन चथबा पासोई पुलिस स्टेशन केस अमा लौखटखरे हाइरी थौदो असि थोलबा तुंगदा इकान कानदा नुमित असिगी नुमिदांग पुंग 10 रोम ताबा दुवाइदा लंपेम पुलिस स्टेशन कोंबा इरोइसंबा मनिंग लेकाई लेन नंबर 3 दा लैबा खुंबोंग मयुम चावबा 52 खुंबोंग मयुम रूपचंद्र की थोंगांदा सकंगदबसिना बॉम अमसु पोखाई हलमले खुंबोंग मयुम चावबा IFCD की कंट्रेक्टरनी महा उरिपोक AC की स्टैंडिंग कैंडिडेट खुंबोंग मयुम सुरेश की मयामबनी बॉम पोखाई खिबगी थौदो अदुदा गेट अमगी वाल की सरुक्ता बॉम मसेना पांबगी अकाय अतोय खरा थोकी अदुबु थोइदोपा असोकपंदी यावखिदे थौदो असि थोलबा मतुंगदा लंफेम पुलिस स्टेशन की कांबू अमा थौदोक थोफमदा लाक्तुना यिंगसिंखिबगा लोइनना केस अमसु लौखटखरे नाकल अमरोमदा युमलक्ता बॉम प्लान तौदुना पोखाई हलमबगी थौंग अदुबु यानिंगदबा फोंदोक्तुना EYDC अमसुंग इरोइसंबा पुमा मैरा पाइबी लुपना वाकन मिफम चथखरे मतांगसिदा मियंग ताबिरिबसिंगबु अमुका हन्ना